लाकदोरिबा 19 सुबा लोक सभा मिखलगा मरी लेनना इलिट टीवीना लेप्तना पुथोकचरकपा पीपल्स वॉइस हाइना मिंगथोनबा अखोई तोंगान तोंगान मफमसिंगदा चतुना अखोई मियामगी ओइबा मोट हंदकी लाकदोरिबा इलेक्शन असिदा एमपी कनान ओइगनी अफबा मिहुत कना खनगतकनी ओइ हाइना मियामगी ओइबा मोट अदु खंगदोकनबगीदमक्ता लेप्तना चथरकपा अखोई एपिसोड 9 फोंगदोक पांगथोकचरकपा दु ngasiगी ओइना अखोई लेजरिबा मफमसी मणिपुर यूनिवर्सिटी हाइरिबा मफम असिदनी मफम से लेरिबा अखोई महैरोई सिंगदगी लाइक तमलिबा छात्र सिंगदगी अखोई यूथ अमोइना एज अ सिटीजन अमोइना यूथ अमोइना मखोइगी मोत करी लै अफब खुनाय अम सेमनबगीदमक्ता करंबा मिहुत पुथोकनी हाइबगी वाखलोन अमदी लाकदोरिबा इलेक्शन असि फ्री एंड फेयर इलेक्शन ओइगदोरिब्रा हाइबगी मतांगदा अखोई मफम से लेरिबा मियाम सिंगदगी ओइबा मोत अदु खंगमिनसी मयाम पुना मिदेंग तामिनसी सिंगले सना मैते सुगुनुरमदेन अदो हजिक से इलेक्शन से कुइद्रेना सिगे मतांग जे ngarang maktaso koi बीजेपी की कैंपेन लागा मिसा लागा कैंपेन थोक्तोरमबनेबा सिगे मतांग दे यूथ अमोइना को अखोइ जे हजिक कन लावि जे अफब खुनाय अम सेमनबा अफब मिहुत खंगत से हाबनेबा अदो मोइनादी चक्चा हिजानबा यारोय कैंपेन चटपा यारोय हाइनदी कोइलाव लावरि अदो ngarang बीजेपी की कैंपेन लामबदे सिगे मतांग द करी पाउगी यूथ अमोइना ai wakan de campaign lakpo de dum laksejono kesu kaide ai de moizu vote khomjari ne bako ando khoina khan ga do khot ka do mayam jide khoina hana phajana khallaga sarkar je mamang gi ju phajana yenga ga maning gi ju yenga ga ai de phagado da haide hantak de si kene system thagar pada phani pharoi do phajana khallaga paisa na chatta ba paisa na chatta jidi pharak ta ya jimi loi khangna ra ngak tane ba dana du maina phajana hana khandara to mp se kana di oheni isagi mota mp je sidi थोगला इबा मयाम सिगी मरक सिदगी लोय मतिक चाबा अफबा ngakतनी ना खलै जिंग सिदगी कनाना एमपी ओहेनी से इनर गी आउटर गी अदुम अनिमक्ता कना कना ओहेनी समना द खुदी इनर द लेरमिने इनर योना मेना खुदी मणिपुर गी थोइबा इशू सिगी मतांग दि पाम दोइनेबा अदु इनर गी दि कना पाम इनर गी द फबदि फै को लोय फै को द फबसिदा लोय चारेबा आइगी मोता हाइ तारदि हुजिकी अखोइ केनोजिगी ओइना दि लीडर असेंग बाहरगदि बिजाति खाइदबा जनेबा हाइदि अमजो लोइनमक यानबा चटपा लोइनमक फनबा तौबजनेबा को अदुबो होजिकी ओइना सिचुएशन ददि मैतै जे आ चिंगदबगी टाइप त लैरबनेना मैतै जे पुखलपा ngamदे जे एबा खनदि महेश ने खल अदो इसा सुम वेब से सुम हिंगपदा कनाना कागदबदि मालि इलेक्शन अदुदि 50-50 द लै मी अनि अमदि अनिमकसे अमा आइन हेक मी म्याम से सुम हंगम मतमदा अखोइ ओजाबि मोल जो सपोर्ट तौबजे दम आइन हे हंगो मी म्याम से दम 50-50 जो आइबा महेश कस महेश का मागस ने लाइनरी से अदो कोई इलेक्शन गी हजिक पैसा येनबा काइना ममांगदा फ्री एंड फेयर इलेक्शन ओइहनसि ओइहनसे कोलाव लावरगदि लाया हजिबोबदि सुगोय ओइरक्त्रिबा अदो हनकी इलेक्शन जिदा कोई पैसा येनबा खोटपगी लामबरा करी फिबम दले एनी कैंडिडेट तकिनि को आइसे ओ अदुगिदि लागते लागते हाइरोक्तगी ओइदनि अखोइदि आउटर सिंगी अखोइ आउटर से दुइताडी कनाना इलेक्शन दि कनाना ngamgado माने दुगा इसादी कनादा थादबिने अइदि नोता दोइन थाजरगे अंत पामद्रबा हाइजा पामबा हाइजे अखोइदि सामने हाइकान इलेक्शन जे बॉयकॉट तौनिंगबा हाइतारे अखोइदि आउटर निना बोलेपदि यादबा दुगा थाजबदि याबा हाइतारे अदु अखोइ अदु एसटी जो चंदबा अखोइना कमाइना वोट मखोइदि पिथोकदुइनो हाइबगी वाखलोनदा नोता नमजानिंग हाइतारे अदो हाइरोक्तगी ओइबना हजि आइना अमुक याम इंटरेस्टिंग ओइरे जे कोइ टोटोम सनाजे माजे हाइरोक्ते ओइनिना मागी तौग्रिबा थौदोक अदगी मयुमदगा फाबा लाक्तनगा तौग्रि मतांगे सिगी मतांगे यूथ अमोइना करी थंबिने यानिंब्रा यानिंदबा याम यानिंगे अखोइगी सुबनम सासनगी मोंगदा तौबसे याम मणिपुर मचा मोइना याजनिंगे हाइतारे हाइदि कुकीना तौबा मतमदा अखोइ लेबाक अमा लेरि हाइबगी सरकार अमा लेरि हाइबगी कैम खंगदबे मोंग तौरगा मैतै अमना तौरदि ओनसलगा हेक्ता नमसनबगी मोंग लेबसे मैतै अमना याजनिंगे अदु हाइरोक्की थौनुजु याजनिंगे हाइतारे अदुगा अखोइ ngarang se बीजेपी की कैंपेन लामेको अमित शाह गा लाक्तना अदुदा ngarang maktasu अखोइ नहानदगी हौरगा हाइरोकदगी तोंगा तोंगा मफम सिंगदा दुम कामनबसे दुमक लेप्त्रिबा मतम खरदि लेपुरेबा दुगा ngarang नहान नुमित हुमनी फारा अबनेबा ngarang maktasu मा लाक्पा नुमित सिजु कापनरिनेबा सिगी मतंगदि अमित शाह ना लाक्पा मतमदा अखोइ सुगी वाफम अदगी अमत पलमदबा हाइतारे मणिपुर की इरांगसिगी मतंगदा अदुम लोइसनबदि होनरगनी हाइबो वाफम दि दुम पलमबा मखा ताबा कै पलमदबे सिगी मतंगदि करी हाइदिने अखोइ
ꯀꯔꯤ ꯆꯦꯟꯖ ꯂꯥꯛꯍꯟꯅꯤꯡꯉꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯈꯟꯕꯗꯗꯤ ꯈꯤꯇꯪ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯤꯠ ꯁꯥꯍꯅ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯑꯩꯈꯣꯏ ꯑꯁꯥꯗꯤ ꯊꯝꯃꯤ ꯑꯗꯣ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯣ ꯏꯔꯥꯡꯁꯤ ꯂꯣꯏꯗꯅ ꯚꯣꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯣ ꯃꯩꯇꯩꯁꯦ ꯊꯤꯡꯕꯒꯤ ꯗꯤꯃꯥꯟ ꯌꯥꯝ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯣ ꯃꯩꯇꯩ ꯑꯗꯨꯝ ꯉꯝꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯏꯂꯦꯛꯁꯟꯁꯦ ꯑꯗꯨꯝ ꯇꯧꯗꯤ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯃꯩꯇꯩꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯁꯨ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯗꯨꯒ ꯏꯅꯔꯒꯤ ꯚꯣꯠꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯤꯁꯦ 3-4 ꯌꯥꯎꯔꯤꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯅꯀꯣ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯖꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇ ꯍꯣꯏ ꯊꯣꯛꯂꯛꯑꯕꯅꯤ ꯍꯣꯏ ꯈꯟꯐꯝꯁꯨ ꯍꯥꯏꯗꯤ ꯈꯪꯗꯕꯤꯅꯦꯕ ꯈꯟꯐꯝꯗꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯄ꯭ꯔꯖꯥ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯐ꯭ꯔꯤꯛꯁꯟ ꯇꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯍꯨꯟꯅꯕꯁꯦ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯊꯤꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯕꯤꯃꯣꯜ ꯄꯥꯝꯕ ꯗꯥ ꯃꯍꯦꯁ ꯄꯥꯝꯕ ꯌꯥꯝꯕꯨꯡ ꯀꯩꯀꯨ ꯄꯥꯝꯕ ꯃꯤꯅ ꯑꯩ ꯑꯗꯨꯅ ꯐꯩ ꯑꯗꯨꯅ ꯑꯐꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅꯀꯣ ꯃꯈꯣꯏꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯈꯟꯕꯗꯣ ꯉꯝꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣꯀꯣ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯒꯅꯤꯅ ꯈꯟꯕꯤꯔꯗꯤ ꯍꯧꯖꯤꯛꯁꯦ ꯊꯥ 12 ꯍꯦꯜꯂꯛꯑꯕꯅꯤ ꯆꯍꯤ ꯑꯃ ꯐꯥꯗꯧꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯏꯂꯦꯛꯁꯟ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯑꯗꯩ ꯏꯂꯦꯛꯁꯟ ꯃꯇꯨꯡꯗ ꯀꯥꯞꯄꯛꯀꯗ꯭ꯔꯥ ꯀꯥꯞꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦꯕ ꯑꯗꯨ ꯀꯩ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯏꯔꯥꯡꯁꯦ ꯗꯥꯏꯂꯣग ꯄꯣꯂꯤꯁꯤ ꯑꯃꯇꯪ ꯁꯔꯀꯥꯔꯅ ꯐꯖꯅ ꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯗꯥꯏꯂꯣग ꯄꯣꯂꯤꯁꯤ ꯑꯃꯇꯪ ꯐꯖꯅ ꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯏꯔꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯦꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯩ ꯃꯤꯡ ꯕꯅꯤꯇꯥ ꯀꯧꯏ ꯑꯗ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯗꯣꯏꯅꯣ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗꯀꯣ ꯀꯅꯥꯅ MP ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯒꯅꯤ ꯑꯗꯨꯒ ꯏꯁꯨ ꯈꯛ ꯅꯠꯇꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗꯀꯣ ꯀꯅꯥꯅ ꯍꯦꯟꯅ ꯊꯧꯗꯥꯡ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯊꯣꯛꯂꯛꯏꯕ ꯃꯤꯔꯦꯞ ꯃꯌꯥꯝꯁꯤ ꯀꯔꯝꯕ ꯑꯐꯕ ꯑꯣꯏꯅ ꯈꯟꯕꯤꯅꯤꯡꯉꯤ ꯑꯁꯤ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯑꯩꯒꯤꯗꯤ ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝꯗ ꯑꯣꯏꯅ ꯄꯤꯅꯤꯡꯉꯤ ꯑꯣꯀꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯥ ꯈꯜꯂꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤ ꯑꯣꯏꯗꯣꯏꯅꯣꯅ ꯇꯦꯟꯇꯛꯅ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯦꯡꯉꯒ ꯑꯗꯨꯒ ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝꯁꯤꯅ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅꯦꯅ ꯈꯟꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯑꯒ ꯑꯩꯈꯣꯏ BJPꯒꯤ ꯀꯦꯝꯄꯦꯟꯐꯧ ꯇꯧꯕ ꯍꯧꯔꯝꯃꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯄꯟꯕꯤꯔꯝꯒꯅꯤꯅ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯃꯥꯅ ꯃꯥꯏ ꯋꯥꯔꯣꯜꯗ ꯇꯥꯕ ꯂꯥꯛꯆꯔꯤꯅꯦꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯃꯥꯏ ꯋꯥꯍꯩꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯐꯥꯔꯛꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯝꯇ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯃꯣꯏ ꯉꯔꯥꯡꯃꯛꯇꯁꯨ ꯂꯥꯛꯑꯝꯃꯤꯅꯤ ꯉꯔꯥꯡꯗꯃꯛꯇꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯄꯟꯕꯤꯔꯝꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯣꯡꯒ꯭ꯔꯦꯁꯇ ꯑꯣꯏꯅ ꯍꯨꯜꯂꯒ ꯆꯩꯔꯒ ꯉꯥꯡꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤꯁꯦ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄꯅꯦꯅ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯃꯥꯡꯗꯁꯨ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯈꯤꯗ꯭ꯔꯦꯕꯀꯣ ꯍꯟꯗꯛ ꯈꯛꯇꯪ ꯚꯣꯠ ꯃꯌꯥꯁꯦ ꯌꯧꯁꯜꯂꯀꯥꯟꯗ ꯂꯥꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ 15ꯅꯤꯅꯦ ꯃꯃꯥꯡ ꯊꯥꯔꯝꯃꯤꯗꯣ ꯍꯣꯏ ꯑꯗꯨꯗꯁꯨ ꯂꯥꯛꯈꯤꯗꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯁꯦꯅꯗꯤꯀꯣꯏꯂꯦꯛꯁꯟ ꯈꯨꯗꯤꯡꯒꯤꯗꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯣꯏꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯀꯦꯝꯄꯦꯟ ꯐꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯗꯤꯃꯥꯟ ꯇꯧꯔꯒ ꯊꯤꯡꯕꯒꯤ ꯐꯤꯕꯝꯁꯨ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯃꯣꯠꯇꯀꯣ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔꯏꯂꯦꯛꯁꯟ ꯑꯣꯏꯒꯗ꯭ꯔꯥ ꯀꯔꯤꯅꯦꯅ ꯈꯟꯕꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯦ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯑꯣꯏꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯒ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯑꯝꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯌꯨꯠ ꯑꯃ ꯑꯣꯏꯅꯀꯣ ꯀꯩꯗꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯊꯕꯛꯁꯦ ꯈꯤꯇꯪ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯝ ꯎꯃꯦश ꯁꯤꯡ ꯑꯩ ꯍꯧꯖꯤꯛ ꯀꯦꯃꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯇꯝꯖꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯅ MP ꯑꯣꯏꯍꯟꯅꯤꯡꯉꯤ ꯀꯔꯝꯕ ꯃꯤꯕꯨ ꯊꯥꯒꯠꯂꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯦꯟꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯀꯅꯥꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗ MP ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯐꯝꯒꯗꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯚꯣꯠꯁꯦ ꯌꯥꯔꯒꯗꯤ ꯇꯧꯗꯤ ꯇꯧꯍꯟꯅꯤꯡꯗꯕꯅꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯌꯨꯝ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯣ ꯇꯧꯔꯕꯅꯤꯅ इलेक्शनजे अगी मोता हाइजरगदी अखोगी इमा लेबाक असिबु फजना दायित्व लौबा ngambigदबा ngahak ngahaki nataba
ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯄꯥꯝꯃꯦ ꯑꯗꯨ ꯀꯅꯥꯗ ꯊꯥꯗꯕꯤꯅꯤꯡꯉꯤ ꯑꯗꯨꯒ ꯃꯤꯁꯛꯇꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯄꯥꯝꯕ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯗꯣꯏꯅꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯩꯒꯤ ꯄꯥꯝꯖꯕ ꯏꯁꯥꯒꯤ ꯄꯥꯝꯖꯕꯗꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯣꯖꯥ ꯕꯤꯃꯣꯜꯁꯦ ꯑꯩ ꯑꯍꯟ ꯑꯃ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯌꯥꯝꯒ ꯌꯦꯡꯅꯕꯗ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯕꯤꯃꯣꯜꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯥꯒꯠꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯥꯅ ꯈꯔ ꯁꯦꯅꯤꯌꯔꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯔꯦ ꯃꯥ ꯄꯥꯝꯖꯔꯦ ꯄꯥꯝꯖꯔꯦꯕ ꯑꯗꯣ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯋꯦꯕꯁꯦꯀꯣ ꯑꯗꯨꯝ ꯇꯥꯕꯤꯔꯝꯕꯅꯤꯅ ꯈꯔꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯁꯦ ꯂꯣꯏꯅꯃꯛ ꯚꯥꯏꯔꯦꯜ ꯂꯣꯏ ꯆꯠꯅꯔꯕ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤ ꯋꯦꯕꯁꯤꯗ ꯀꯅꯥꯅ ꯀꯥꯒꯗꯕ ꯃꯥꯜꯂꯤ ꯁꯣꯝꯒꯤ ꯃꯣꯠꯇ ꯁꯨꯝ ꯌꯦꯡꯉꯛꯄꯗꯀꯣ ꯃꯑꯣꯡꯁꯦ ꯀꯅꯥꯅ ꯂꯩꯕ ꯃꯥꯜꯂꯤ ꯍꯦꯟꯅ ꯀꯅꯥꯅ ꯂꯩꯕ ꯃꯥꯜꯂꯤ ꯀꯥꯕꯁꯦ ꯕꯣꯠꯁꯦ ꯍꯧꯖꯤꯛꯇꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯋꯦꯕ ꯁꯨꯝ ꯂꯩꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯀꯟꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯀꯜꯂꯦ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯩꯅ ꯎꯔꯨꯕ ꯍꯥꯏꯗꯤ ꯊꯦꯡꯅꯔꯨꯕ ꯅꯠꯇꯝꯅ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯏꯌꯥꯝꯕ ꯃꯍꯦꯁꯁꯨ ꯑꯗꯨꯝ ꯀꯜꯂꯦ ꯑꯣꯖꯥ ꯕꯤꯃꯣꯜꯁꯨ ꯂꯣꯏꯅꯃꯛ ꯀꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯕꯤꯃꯣꯜꯗ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯃꯌꯥꯝꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯁꯤꯗꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯟ ꯐꯖꯅ ꯎꯕ ꯃꯄꯥꯟ ꯍꯥꯏꯗꯤ ꯑꯇꯩꯁꯨ ꯊꯦꯡꯅꯗꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯏꯔꯥꯡ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯏ ꯍꯥꯏꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯥꯌꯣꯛꯁꯤꯁꯨ ꯏꯔꯥꯡ ꯌꯥꯎꯏꯅꯦ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯈꯨꯠ ꯊꯥꯕ ꯁꯤꯁꯨ ꯏꯔꯥꯡ ꯑꯗꯨꯝ ꯌꯥꯎꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯦ ꯁꯨꯝ ꯑꯩꯅ ꯌꯦꯡꯖꯔꯒꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯁꯦ ꯈꯔ ꯃꯇꯤꯛ ꯆꯥꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯥꯅ ꯈꯔ ꯁꯦꯅꯤꯌꯔꯤꯇꯤ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯛꯁꯁꯤꯁꯨ ꯏꯗꯨꯀꯦꯁꯟ ꯌꯥꯎꯔꯤꯅꯦꯕ ꯄꯣꯂꯤꯇꯤꯛꯁ ꯑꯦꯖꯨꯀꯦꯁꯟ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯇꯧꯕ ꯑꯃ ꯇꯧꯈ꯭ꯔꯦꯀꯣ ꯉꯔꯥꯡ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯤ ꯂꯩꯉꯥꯛꯁꯦ ꯄꯥꯝꯗꯦ ꯑꯇꯣꯞꯄ ꯃꯤ ꯂꯩꯍꯟꯅꯤꯡꯉꯤ ꯈꯣꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯝꯃꯒ ꯉꯔꯥꯡꯒꯤ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯄꯤꯛ ꯊꯜꯂꯦꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ ꯃꯅꯨꯡꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯤꯕ ꯋꯥꯐꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯄꯟꯕꯤꯔꯝꯃꯒꯗꯤꯅ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯁꯦ ꯄꯟꯕꯤꯔꯝꯗ꯭ꯔꯦꯕ ꯃꯥꯅ ꯉꯔꯥꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯣꯡꯒ꯭ꯔꯦꯁ ꯈꯛꯇꯪ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯁꯦ ꯌꯥꯝ ꯆꯩꯔꯒ ꯊꯝꯃꯝꯃꯦꯕ ꯕꯤꯖꯦꯄꯤꯁꯤꯅꯀꯣ ꯕꯤꯖꯦꯄꯤꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁꯁꯦ ꯑꯃꯤꯠ ꯁꯥꯍꯅ ꯀꯣꯡꯒ꯭ꯔꯦꯁꯁꯦ ꯌꯥꯝ ꯆꯩꯔꯒ ꯊꯝꯃꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯁꯦ ꯋꯥꯐꯝ ꯑꯃꯠꯇ ꯄꯜꯂꯝꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔ ꯂꯥꯛꯄꯗꯒꯤ FMR ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯄꯟꯈ꯭ꯔꯦꯕ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯃꯇꯥꯡ ꯄꯜꯂꯝꯗꯕꯁꯦ ꯁꯤ ꯀꯔꯤ ꯐꯥꯎꯕꯤ ꯁꯤꯗꯤ ꯃꯥꯒꯤꯁꯦ ꯑꯗꯨꯝ ꯀꯃꯥꯏꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯣ ꯃꯥꯅꯁꯨ ꯍꯥꯏꯅꯦ ꯃꯃꯥꯡ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯅꯤꯄꯨꯔꯤꯁꯤꯗ ꯂꯩꯔꯝꯕꯗ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯒ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯁꯇ ꯃꯥꯅ ꯀꯩꯒꯨꯝꯕ ꯁꯤ ꯍꯧꯖꯤꯛ ꯅꯍꯥꯟꯈꯩꯅ ꯂꯥꯛꯇ꯭ꯔꯒ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯊꯥ 13 ꯐꯥꯖꯤꯜꯂꯛꯑꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯂꯥꯛꯄꯁꯤꯗꯤ ꯚꯣꯠ ꯈꯣꯝꯕꯁꯨ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯂꯧꯇꯨꯅꯔꯒ ꯁꯤꯜꯂꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯎꯕ ꯅꯠꯇꯕꯅꯤꯅꯀꯣ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯗꯨꯒꯤ ꯃꯔꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯝꯗꯕꯗꯣ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯒꯗꯤ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯥꯒꯤ ꯏꯁꯇꯦꯠ ꯑꯃ ꯅꯠꯇꯕꯒꯤ ꯇꯥꯏꯞꯇ ꯈꯟꯗꯦꯅ ꯑꯩ ꯂꯧꯖꯩ ꯑꯩꯒꯤ ꯃꯤꯡ ꯖꯣꯟꯁꯟ ꯀꯧꯋꯦ ꯑꯩ ꯀꯛꯆꯤꯡꯗꯒꯤꯅꯦ ꯑꯗꯣ ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯑꯥꯎꯇꯔ ꯆꯤꯡꯉꯝꯅꯤ ꯑꯩꯈꯣꯏꯗꯤ ꯑꯥꯎꯇꯔ ꯆꯤꯡꯉꯦ ꯑꯗꯨꯕꯨ ꯑꯥꯎꯇꯔꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯥꯎꯇꯔꯗꯅ ꯀꯅꯥ MP ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯟꯅꯔꯒꯤꯒ ꯑꯥꯎꯇꯔꯒꯤ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯒ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯟꯗꯛ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯕꯣꯠꯇ ꯊꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯣꯟꯁꯤꯟꯕꯁꯨ ꯄꯥꯝꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤꯅꯦꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯦ ꯏꯟꯅꯔꯒ ꯑꯥꯎꯇꯔꯒ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯑꯥꯎꯇꯔꯗ ꯂꯩꯈꯤꯕ ꯃꯩꯇꯩ ꯃꯆꯥ ꯃꯈꯩ ꯍꯥꯏꯗꯤ ST ꯑꯣꯏꯍꯧꯗꯕ ꯃꯈꯩꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯤꯔꯦꯞꯇꯨ ꯂꯦꯞꯆꯕꯗꯤ ꯌꯥꯗꯦꯕ ꯑꯗꯨꯏꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯑꯥꯎꯇꯔꯗ ꯃꯈꯣꯏꯒꯤ STꯗꯒꯤ ꯂꯦꯞꯄꯛꯄ ꯃꯤ ꯃꯈꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯎꯇꯔꯗ ꯆꯤꯡꯉꯤꯕ ꯃꯩꯇꯩ ꯃꯈꯩꯒꯤ ꯃꯐꯝꯗ ꯂꯥꯛꯑꯒ ꯃꯣꯏꯅ ꯍꯥꯏꯔꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯚꯣꯠ ꯀꯥꯔꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯔ ꯂꯥꯛꯑꯒ ꯀꯨꯏꯔꯕ ꯃꯇꯨꯡꯁꯤꯗ ꯑꯝꯇꯁꯨ ꯁꯦꯝꯗꯣꯛꯂꯛꯇ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯚꯣꯠ ꯏꯁꯥꯒꯤ ꯃꯤꯔꯦꯞ ꯂꯦꯞꯆꯕ ꯉꯝꯗꯅ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯑꯕꯀꯣ ꯑꯗꯣ ꯏꯟꯗꯤꯌꯥꯁꯤ 75 years ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗꯗꯤ
ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯏꯐꯪ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯤꯍꯨꯠꯇꯣ ꯄꯥꯔꯂꯥꯃꯦꯟꯇ ꯊꯥꯒꯠꯄ ꯉꯝꯗꯕꯅꯤꯅ ꯑꯗꯨꯅ ꯏꯔꯥꯡꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯒꯤ ꯁꯤꯒꯨꯝꯕ ꯏꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯊꯣꯏꯅ ꯃꯥꯅ ꯐꯩ ꯃꯥꯅ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯀꯃꯦꯟꯁꯨ ꯄꯤꯅꯤꯡꯗꯦ ꯑꯗꯨꯒ ꯃꯥꯏꯁꯨ ꯑꯣꯟꯁꯤꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗꯤ ꯊꯥꯗꯕꯗꯤ ꯆꯠꯀꯅꯤ ꯃꯔꯝꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯗꯧꯔꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯗ ꯊꯥꯗꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯀꯣꯟꯅ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯒꯦ ꯍꯌꯦꯡ ꯍꯧꯖꯤꯛ ꯈꯛꯇꯕꯨꯗꯤ ꯉꯥꯏꯔ ꯆꯨꯝꯃꯤ ꯑꯗꯨꯕꯨꯁꯨ ꯑꯩ ꯍꯟꯗꯛꯀꯤ ꯚꯣꯠꯁꯤꯗꯗꯤ ꯀꯌꯥꯝ ꯃꯥꯏꯗꯤ ꯑꯣꯟꯁꯤꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗꯩꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯥꯎꯗꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯎꯔꯤꯕ ꯁꯤ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯁꯨ ꯑꯗꯨꯃꯛ ꯑꯣꯏꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯀꯩ ꯈꯟꯕꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯁꯦꯟꯇꯦꯟꯁꯇ ꯍꯥꯏ ꯇꯥꯔꯗꯤ ꯋꯥꯏꯠ ꯄꯦꯄꯔꯗꯗꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯑꯣꯏꯕ ꯑꯣꯏꯗꯕꯗꯨꯗꯤ ꯍꯌꯦꯡ ꯇꯧꯔ ꯃꯇꯨꯡꯗ ꯈꯪꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯏꯁꯨꯁꯤ ꯃꯌꯥꯝ ꯂꯩꯈꯔꯦ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯆꯤꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯂꯩꯈꯔꯦ ꯄꯨꯂꯤꯁ ꯃꯈꯩꯅ ꯒꯟ ꯁꯣꯠ ꯐꯥꯌꯔ ꯀꯩꯀꯩ ꯇꯧꯕꯒ ꯑꯗꯨꯅ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟꯁꯤꯗꯤ ꯋꯥꯏꯠ ꯄꯦꯄꯔꯗꯗꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯦ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯑꯣꯏꯕ ꯑꯣꯏꯗꯕꯗꯨꯗꯤ ꯇꯧꯔ ꯃꯇꯨꯡꯗ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯅꯤꯄꯨꯔ ꯚꯤꯖꯤꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯊꯥ 11 ꯍꯦꯟꯖꯜꯂꯛꯑꯦ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯕꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯐꯝ ꯑꯝꯇ ꯄꯜꯂꯝꯗꯕꯤꯗ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯁꯦ ꯑꯩꯈꯣꯏ BJPꯗ ꯄꯤꯔꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯒꯤ ꯃꯇꯥꯡ ꯅꯍꯥꯟ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯈꯥ ꯆꯠꯊꯗꯕ ꯀꯩꯝꯇ ꯄꯜꯂꯝꯗꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯑꯩ ꯉꯔꯥꯡ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯄꯒꯤ ꯃꯥꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯇꯥꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩ ꯃꯌꯥꯝꯅ ꯍꯥꯏꯕꯗ ꯑꯗꯨꯒꯨꯝꯕꯒꯤ ꯏꯁꯨꯒꯤ ꯀꯩꯀꯩꯒꯤ ꯋꯥꯐꯝ ꯀꯩꯅꯣ ꯇꯧꯔꯝꯗꯦ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯈꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯔꯦ ꯑꯗꯨ ꯚꯦꯔꯤ ꯑꯟꯐꯣꯔꯆꯨꯅꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯒꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯄꯦꯄꯔꯗ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯑꯃꯗ ꯊꯦꯡꯅꯕꯗ ꯁꯨꯁꯤ ꯀꯣꯠ ꯑꯦꯟ ꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯇꯁ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯃꯔꯝꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯊꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯃꯁꯥꯒꯤ ꯃꯔꯝꯗ ꯁꯨꯃꯥꯏꯅ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛ ꯇꯥꯔꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯋꯥꯍꯩꯗꯤ ꯈꯔꯗꯤ ꯐꯣꯡꯗꯣꯛꯆꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯁꯤꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯅ ꯅꯪꯉꯤꯕꯅꯤꯅ ꯑꯗꯨꯒ ꯏꯂꯦꯛꯁꯟꯁꯤ ꯍꯣꯏ ꯃꯣꯏꯒꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯍꯥꯏꯁꯤꯗꯤ ꯏꯂꯦꯛꯁꯟꯁꯤ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯐꯣꯔ ꯗꯦꯝ ꯑꯗꯨꯗꯤ ꯚꯣꯠ ꯀꯥꯗ꯭ꯔꯗꯤ ꯒꯣꯚꯔꯟꯃꯦꯟ ꯄꯥꯏꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯚꯣꯠ ꯀꯥꯕ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯏꯝꯐꯦꯁꯤꯁ ꯑꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯉꯒ ꯂꯩꯔꯤꯗꯨꯅꯤ ꯑꯗꯨꯅ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯒꯦꯔꯥ ꯏꯁꯨ ꯑꯃ ꯂꯩꯒꯦꯔꯥ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯟꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯝ ꯑꯣꯏꯖꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯇꯛꯁꯤꯟꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯇꯛꯁꯤꯟ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯋꯦ ꯑꯃꯃꯨꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯂꯤꯒꯦꯜ ꯋꯦꯗ ꯏꯜꯂꯤꯒꯦꯜ ꯋꯦ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯍꯌꯦꯡ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯂꯤꯒꯦꯜ ꯋꯦꯒꯨꯝꯕ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯊꯤꯕ ꯇꯥꯏ ꯃꯣꯏꯅ ꯍꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯁꯦ ꯚꯥꯏꯑꯣꯂꯦꯟꯁꯅꯦꯅ ꯒꯟ ꯄꯥꯏꯅꯕ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯈꯣꯠꯇꯅꯕꯨꯗꯤ ꯇꯧꯅꯔꯦ ꯑꯗꯨ ꯃꯣꯏꯅꯁꯨ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗꯤ ꯔꯦꯁꯄꯣꯟꯁ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯂꯤꯒꯦꯜ ꯋꯦꯗ ꯑꯗꯨꯒ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯏꯁꯥꯒꯤ ꯃꯣꯠꯇꯗꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯀꯩꯗꯧ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤꯅ ꯈꯟꯕꯤ ꯀꯩꯗꯧ ꯇꯥꯔꯒꯗꯤ ꯍꯥꯏꯁꯤ ꯚꯣꯂꯨꯟꯇꯤꯌꯔꯂꯤ ꯍꯣꯏ ꯐꯔꯦ ꯅꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯁꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯣꯏ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯅ ꯔꯤꯖꯣꯂꯨꯁꯟ ꯄꯥꯁ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯔꯤꯖꯣꯂꯨꯁꯟ ꯄꯥꯁ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯂꯣꯏꯁꯤꯜꯂꯣꯏ ꯀꯩꯒꯤꯅꯣꯗꯤ ꯍꯣꯏ ꯑꯥꯔꯃꯤꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯐꯣꯔꯁꯐꯨꯜꯂꯤ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯧ ꯃꯅꯨꯡꯗ ꯌꯥꯗꯕꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯆꯥꯅ ꯍꯦꯟ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯉꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯣꯏꯔꯦ ꯀꯩ ꯑꯣꯏꯔꯦ ꯇꯧ ꯀꯥꯟꯗ ꯈꯛ ꯇꯧꯔꯛꯄ ꯑꯗꯨꯗꯁꯨ ꯀꯨꯀꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯝꯄꯥꯛꯇ ꯂꯥꯛꯀꯥꯟꯗ ꯈꯛ ꯇꯧꯔꯗꯤ ꯑꯗꯨꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯂꯩꯒꯅꯤ ꯏꯁꯥꯅ ꯚꯣꯂꯨꯟꯇꯤꯌꯔꯂꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯗꯨ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯈꯜꯂꯦ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯗꯨꯗꯤꯀꯣ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯦ
ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯅ MP ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯐꯣꯟ ꯂꯥꯎꯅ ꯉꯥꯡꯕꯤꯕ ꯉꯝꯕꯗꯣ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯏꯁꯥꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩꯗꯣ ꯀꯅꯥꯗ ꯚꯣꯠ ꯊꯥꯗꯕꯤꯒꯅꯤ? ꯑꯩꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯉꯝꯕꯗ ꯑꯩ ꯏꯁꯥꯒꯤ ꯃꯣꯠꯇꯗꯤ ꯑꯩ ꯑꯣꯖꯥ ꯕꯤꯃꯣꯜꯗ ꯑꯩꯅ ꯈꯟꯖꯩꯕ ꯀꯩꯒꯤꯅꯣꯗ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯏꯖꯨꯀꯦꯇꯦꯠ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯣꯏ ꯇꯧꯕ ꯉꯝꯕ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯣꯖꯥ ꯕꯤꯃꯣꯜꯗ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯖꯩꯒꯤ ꯃꯔꯝꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯗꯧꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯃꯐꯝꯗ ꯉꯥꯡꯕꯁꯦ ꯍꯦꯟꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯩ. ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯑꯒ ꯑꯩꯈꯣꯏ BJPꯒꯤ ꯀꯦꯝꯄꯦꯟ ꯇꯧꯈ꯭ꯔꯦꯕ ꯉꯔꯥꯡꯁꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯄꯜꯂꯝꯗꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ? ꯃꯤꯅꯤꯠ 15 ꯈꯛꯇꯅꯦ ꯃꯥꯅ ꯉꯥꯡꯉꯝꯃ ꯆꯠꯈꯤꯕ ꯑꯗꯨ ꯊꯣꯏꯗꯣꯛꯄ ꯀꯩꯝꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯣꯛꯏꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯝꯕ ꯅꯠꯇꯦ ꯑꯗꯣ ꯃꯥꯏ ꯋꯥꯈꯜꯂꯣꯟꯁꯦ ꯀꯔꯤꯅꯣ ꯏꯁꯥ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯈꯟꯕꯤ? ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯉꯔꯥꯡ ꯍꯥꯏꯔꯝꯕꯁꯦ ꯕꯥꯏꯑꯁꯇ ꯈꯔꯗꯤ ꯆꯠꯂꯦꯀꯣ ꯚꯣꯠꯀꯤ ꯃꯔꯝꯗ ꯂꯥꯛꯄꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯉꯤꯕ ꯏꯁꯨꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯅꯤꯡꯕ ꯋꯥꯁꯤꯗꯤ ꯀꯌꯥ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯚꯣꯠꯀꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯐꯥꯠꯇ꯭ꯔꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯑꯗꯨ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯒꯅꯤ? ꯑꯗꯣ ꯍꯟꯗꯛꯀꯤ MPꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯑꯐꯕ ꯃꯤ ꯂꯣꯏ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯃꯣꯠꯇ ꯀꯅꯥꯅ ꯍꯦꯟꯅ ꯐꯩꯅ ꯈꯟꯕꯤꯗꯨꯒ ꯀꯅꯥꯗ ꯚꯣꯠ ꯊꯥꯗꯕꯤꯒꯦ? ꯏꯁꯥꯒꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯗꯤꯀꯣ ꯁꯨꯝ ꯍꯦꯟꯅ ꯏꯖꯨꯀꯦꯇꯦꯠ ꯑꯣꯏꯕ ꯍꯦꯟꯅ ꯌꯥꯝ ꯍꯦꯟꯅ ꯈꯪꯕ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯕꯤꯃꯣꯜꯗꯣ ꯃꯥꯜꯂꯦ ꯕꯠ ꯃꯦꯌꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯒ ꯈꯨꯟꯗꯒꯤ ꯋꯥꯔꯛ ꯇꯧꯔꯛꯏꯗꯅꯀꯣ ꯑꯗꯣ ꯃꯣꯏ ꯈꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯋꯥꯔꯛꯄꯨꯗꯤ ꯇꯧꯀꯣ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯄꯗꯀꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯛꯁꯤꯒ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯊꯥꯖꯅꯕ ꯑꯗꯒꯤ ꯃꯥꯏ ꯊꯥꯖꯅꯕ ꯈꯣꯠꯅꯕ ꯑꯗꯣ ꯂꯥꯛꯀꯗꯕ ꯏꯂꯦꯛꯁꯟꯁꯦ ꯁꯤꯁꯨ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯣꯏꯅꯤꯅ khꯟꯕꯤꯕ? ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔꯁꯦ ꯌꯥꯝ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝ ꯁꯤꯗꯅ ꯍꯣꯏ ꯑꯗꯩꯗꯤ ꯃꯌꯥꯝ ꯁꯤꯗꯅ BJP ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯌꯥꯝ ꯆꯠꯂꯤꯗꯅ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯈꯜꯂꯦ. ꯑꯗꯣ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯑꯝꯕꯒꯤ ꯃꯇꯥꯡꯁꯦ ꯃꯥꯅ ꯃꯌꯥꯝꯅ ꯆꯠꯂꯤꯗꯨꯗꯤ ꯌꯥꯝ ꯈꯧꯔꯥꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯗꯁꯨ ꯄꯟꯕꯤꯔꯝꯃꯒꯗꯤꯅ ꯇꯥꯅꯤꯡꯕꯒꯤ ꯆꯠꯄꯅꯦꯕ ꯑꯗꯣ ꯃꯉꯣꯟꯗ ꯀꯩꯝꯇ ꯄꯟꯕꯤꯔꯝꯗ꯭ꯔꯦ ꯃꯥꯅ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯍꯥꯟꯅ ꯄꯥꯜꯂꯝꯕ ꯁꯔꯀꯥꯔꯗ ꯑꯣꯏꯅ ꯆꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯟꯕꯤꯔꯝꯃꯦ ꯑꯗꯨꯒ ꯚꯣꯠ ꯑꯣꯏꯅ ꯈꯣꯝꯖꯤꯜꯂꯝꯃꯦꯗꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯏꯁꯥꯗ? ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯤꯅ ꯇꯥꯅꯤꯡꯕ ꯑꯩꯈꯣꯏꯗꯤ ꯁꯨꯒꯤ ꯃꯇꯥꯡ NRC ꯃꯇꯥꯡ ꯑꯝꯇ ꯄꯜꯂꯝꯗ꯭ꯔꯦꯕ ꯃꯥ NRC ꯍꯥꯏꯗꯤ ꯊꯑꯣꯏꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯏꯁꯨꯁꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯤꯅ ꯍꯦꯟꯅ ꯃꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯔ ꯊꯝꯕꯤꯕꯗꯣ ꯌꯥꯝꯅ ꯑꯇꯥ ꯐꯣꯡꯅꯔꯦ ꯐꯖꯅ ꯎꯠꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ. ꯊꯥꯒꯠꯆꯔꯤ. ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯏꯆꯦ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯦ ꯀꯅꯥꯅ MP ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯏꯁꯨ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯀꯣ ꯀꯅꯥꯅ MPꯁꯦ ꯊꯥꯒꯠ ꯇꯥꯔꯒꯗꯤ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ? ꯃꯇꯤꯛ ꯆꯥꯕꯗꯤ ꯂꯣꯏ ꯊꯣꯛꯂꯛꯑꯦꯕ ꯍꯟꯗꯛꯁꯦ. ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯥꯎꯇꯔ ꯆꯤꯡꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯏꯅꯔꯒꯤꯗ ꯑꯩꯈꯣꯏꯅ ꯃꯤꯔꯦꯞꯇꯣ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯊꯥꯗꯕꯁꯨ ꯌꯥꯗꯦꯗꯅ ꯑꯗꯣ ꯑꯥꯎꯇꯔ ꯆꯤꯡꯕꯅꯤꯅ ꯑꯥꯎꯇꯔ ꯑꯩꯈꯣꯏꯗ ꯆꯤꯡꯉꯤꯕ ꯈꯨꯆꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯒꯤ ꯚꯣꯠ ꯊꯣꯛꯄ ꯌꯥꯗꯦ ꯊꯥꯗꯕ ꯈꯛꯇ ꯌꯥꯕꯅꯤꯅ ꯁꯨꯃꯥꯏꯅ ꯔꯤꯖꯥꯔꯚ ꯀꯦꯇꯦꯒꯣꯔꯤꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯚꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯤꯔꯦꯞꯇꯣ ꯀꯩꯅꯣ ꯇꯧꯗꯕꯅꯤನ ꯄꯤꯕꯝꯁꯦ ꯍꯟꯗꯛꯇꯤ ꯑꯩꯗꯤ ꯅꯣꯇꯥꯗ ꯄꯤꯒꯦꯅ ꯈꯜꯂꯤꯕ. ꯑꯣ ꯑꯝꯇ ꯄꯤꯔꯔꯣꯏ ꯚꯣꯠꯁꯦ ꯀꯅꯥꯝꯇ ꯄꯥꯝꯗ꯭ꯔꯦꯕ. ꯃꯃꯥꯡ ꯑꯃꯨꯛꯁꯨ ꯊꯥꯗꯩ ꯑꯗꯨꯕꯨ ꯁꯨꯝ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤꯅꯦꯕ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯒꯕꯔꯅꯦꯟꯁꯁꯦ ꯐꯖꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝꯕ ꯄꯤꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯣꯇꯥꯗ ꯄꯤꯒꯦꯅ ꯇꯧꯔꯦ. ꯑꯗꯣ ꯏꯆꯦ ꯚꯣꯠꯇꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛꯑꯒꯀꯣ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ BJPꯒꯤ ꯑꯃꯤꯠ ꯁꯥꯍ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯑꯒ ꯑꯩꯈꯣꯏ BJPꯒꯤ ꯀꯦꯝꯄꯦꯟ ꯐꯥꯎꯕ ꯇꯧꯈ꯭ꯔꯦꯕ. ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ खितंगदसु पनबिरमदबा अदुगी ओना तैनाबदा अतोप्पा सुम वाफम अमता थमदबिदा मिनिट 35 खता ngangamगा माना चक्खिबदो सिगे मतांग इचेगी मोत करी लेबी मयामना तानिंगिबा वाफमदि मा अमता थमबिरम होय मयामना ता पामिसिना हंदगी NRC के मयाम तौरी मयाम सिनेबा तावा पामिसिदि अदुबु हंदक माना ला अम्बदुदि के हाइनी कांग्रेस तो ओइना खितंग अदुम ngangamma चक्खिबे मोंग तोमिना हाइदि अखोइसु SSSP सिटीजन मोइना अखोइसु पेनबनि मयाम लेनिदना हाइदि अखोइसि के हाइनी मी के हाइनी करी खितंग district adi mirairaga thambai mungda ama saina tongana inthokpai mungda adumaina
ꯍꯥꯏꯗꯤ ꯋꯥꯈꯟꯗ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯒ ꯂꯩ ꯏꯟꯗꯤꯌꯥꯁꯦ ꯃꯅꯤꯄꯨꯔꯁꯦ ꯍꯣꯏ, ꯏꯟꯗꯤꯌꯥꯒꯤ ꯍꯣꯏ, ꯐꯤꯕꯥꯅꯨꯡꯗ ꯇꯤꯡꯗꯕꯒꯤ ꯇꯥꯏꯞꯇ ꯍꯣꯏ 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 ꯈꯟꯕꯤꯕꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯍꯥꯏꯗꯤ ꯇꯤꯟꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯁꯤꯇꯤꯖꯦꯟ ꯑꯃꯅꯦꯅ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯅꯦ ꯑꯩꯈꯣꯏ ꯋꯥꯈꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯖꯔꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯟꯗꯒꯤ ꯇꯧꯔꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦꯕ ꯂꯥꯟꯁꯦ ꯑꯁꯤ ꯃꯇꯥꯡꯗ ꯃꯥ ꯃꯃꯥꯡꯗ ꯂꯥꯛꯑꯕ ꯃꯇꯝꯗꯁꯨ 15 days ꯂꯩꯔꯒ ꯃꯥ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯛꯄꯁꯤꯗꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯝ ꯄꯜꯂꯝꯗꯕꯤꯗ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯕꯣꯠ ꯈꯣꯝꯕ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯈꯛꯇ ꯉꯥꯡꯉꯝꯕꯗꯨ ꯑꯩꯈꯣꯏ ꯄꯦꯟꯗꯕꯗꯤ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤꯁꯤ ꯊꯥꯖꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤꯒꯤ ꯀꯦꯝꯄꯦꯟ ꯇꯧꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯇꯥꯅꯤꯡꯂꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝ ꯄꯟꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛꯇꯤ ꯄꯟꯕꯤꯔꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯕꯤꯔꯝꯃꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯃꯤꯟꯅꯁꯤ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ MP ꯑꯐꯕ ꯃꯤꯍꯨꯠ ꯑꯃ ꯈꯟꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯈꯣꯟꯊꯣꯛꯅ ꯂꯥꯎꯕ ꯉꯝꯒꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯁꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ MP ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯕ MP ꯑꯗꯨꯅ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯗꯨꯅ MP ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕꯤꯒꯗꯕ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯟꯕꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯕꯤꯕ ꯃꯤꯍꯨꯠ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯃꯤꯟꯅꯔꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯝꯕꯤꯔꯛꯂꯤ ꯂꯥꯛꯀꯗꯧꯔꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯏꯂꯤꯇꯤꯚꯤꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄꯤꯄꯜꯁ ꯚꯣꯏꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯃꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕ ꯏꯂꯤꯇꯤꯚꯤ ꯑꯁꯤ ꯁꯟꯗꯣꯛꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯤꯁꯣꯗꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯄꯣꯔꯁꯤꯌꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕꯤ ꯁꯅꯥ ꯍꯦꯃꯥꯝ ꯏꯂꯤꯠ ꯅ꯭ꯌꯨꯁ MU